ngasi topic asida akhoi nupana nupigi phainek sokpa yade haiba masu laireba adudine noi sagi phainek kado faja faja sudok biyo seng seng thambiyo hoi 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 nang isi tu ko saida nupana nupigi phainek soktaba nupa laibraba taibang phansida sengna hairoba kana nupa karamba nupa laibagi nupigi phainek soktaba sengna hairoba imagi pukungdagi hek tarakpaga imagi ningtha do ikoi phainek no oirineba phainek na yomlaga tholokpaneba maduga ikoi tara harau kumai matamda kujeng bara thabal tasu chongni khangla sibako ikoi khutna pairaga khata paiba ko uraba ikoi hakchangna thengba sesu paiba chap manaiba khutna ka pairugadi as phainek paine phainek keno tawine adha morani makhal yam leigreba ko koi thabal ko chongda khut ka paina bada mi phainek setna lakpa myam thengna na khonna na ka tawriba duri kai doba madu adha ma ko uraba aduga masida nupi thiba mi kya ama sulerangani ba nangai khangde hayeng tungda khangde nupi thiroi haiba leite thiragani thigidaba kya ama sulerangani adu oiraga su nupi thiraba kanda numidang da nangi nupi gi phainek soktaba yawbraba sengna hairabada masi taba yade haiba wai nateba ko masi nupi singi haidi mamal thamba ijat thamba gi wari ni bako chumna lambi da chaliba nupi amagi haibadi nang phainek paina chinglu choba madu nupi gi ijat manghan baga chap manaiba nupi gi khwaide maru oibe se makhoi gi khoi meitei nupi gi khwaide maru oibe se phainek ni bako mai nupi gi phainek suba khotpa hoi madu madi khra hen khra baina khalik tokla se bako du paiba yade haiba wai se leite bako sengna haraga khoi phainek nupi gi phauduna leiraga su nupi gi phainek ni ne so nunu ka haina lambi dai thokda nupi phainek phauba ko uramba thoklaga di as daw yadau mande ka haina ado nupa gi khudai ka phauramma thoklaga di haina dri se kari gi no ba nupi gi phainek asida ahen ba kari yaw gi no ba ko makhoi chu mai magi hakchang gi polang khumbagi damakta sijanariba posakni akhoi chu hakchang gi polang khumbagi damakta sijanariba posakni ba ko aina haijaning ba haibu nupana phainek sokpada kari su laite masida nang adha mora chugadaba natte nang tangkhai oigadaba natte maru oiribidi nangna sokliba dogi reason na do maru oiba ko nang karamba wakhal da sokliba no haibdo nangi wakhal do chumpham thoiba ko nangna nangi nupi na haibadi nupi gi phainek phaudona lai nupi do na yumda laitre khai nuang chu sale khalaseba ko matamadu da nangna nupi dogi phainek lawsan da kari aigeba kari su kai de haiba khalleba numidhang da nupi gi phainek sokpa ngamlaga ayung din da phainek sokpa bu kari kai gi adu nangna sokli do sok liba nangna theng liba do madu ki reason ado valid oibam thoiba ko akhoi chum na chatmina ba theng badi ya khutna sokpa yade masigu mase kari su leiba natte nangi wakhal aduna alan ba wakhal da solaga di madu phatteba masi haraga ngasi gi wari ase yamna sangdaroroge matang asi da loisinjarage aisu yamna henjanna thoina khangba budi natte aina khangba khara do thigatjaraga miyam da share tawjabani wari se miyamna nungai biram gani thajai nungai biram ba thoklaga di nungsibino channel ase support amasung share tawbiramu aduga subscribe su tawbiramu thengnarase gi mathangi video da matam do hawgi damakta kainarase